Gang rape victim gi manakta ngasi phawba Manipur gi governor amade chief minister na hakthengna satuna hangbidriba karigino. Kuki nupi macha ani bu fi thongdana lambi da koipu puduna satkhiba thogdoki video ama viral oirakhiba da de governor yauna laingak na su lumna lawduna yaningdaba phongdok na khe adubu kuki militant singna gang rape tawbikhrabe mitai nupi amagi damakta de ngasi phawba governor amade BJP laingak asibu lusingliba chief minister na wahi ama phawba phongdokpa thengnadre loina victim asugi manakta satuna lamdam asi ain leiba lamdam ne mahaki damakta miyam amadi Manipur laingak na lepli haina pungning thogot pidriba karigino haina miyam na pendaba phongdok narakle thogdok asigi matangda pausi asina lamdam asigi tongan ba nupi lup amade maira paibi ima ibel singa unaba amada haukiba me marida kuki nupi anibo mafi thongdana lambi da chalankibagi thogdok adu Manipur gi mipum khudingmakna akanba mawongda condemn tawkhe loina na thogdok adu da senariba miyoi singi mayum phawba mai thakhe loina na senariba miyoi sing police na thigatlaba matungda phabaga loina na case laukhatuna CBI da sinakhe masigi matungda Manipur gi governor Anusuya Uike na Churachandpur da chatuna mafi thongdana lambi da chalanduna khongoi nakhi hairibe nupi ani adu hakthengna na unaduna wari sanakhe governor da nupi ani aduge awaba da saruk yari haina phongdokhe loina na ain gi matungina laukhatpam thokpa thabak laukhatkani haina thajaba pikhe masida natana tribal nupi machani aduda selgi tengbang oina lupa lakh tara khusinakhe Manipur gi governor na marai bak thirabe nupi machani aduge manakta satuna makhoi gi awaba da saruk yakhiba selgi mateng pikhiba ain gi oiba thabak sapchana laukhatkani haina phongdokhiba adu Manipur miyamna hainingai leitana thagatnakhe adubu hojik lagliba wafam de Kangrup ki irang asigi haurakhiba me tang ahum gi numidang wairamda Churachandpur khumujamba mitai lekai da leibe maugi singda chalabe macha amade mapuroiba leirabe nupi amabo kuki militant kharana nupi oibigi ikai khumnaba namduna mangan bekhe hairiba thogdok asige marik sumba wafam sing ase matam khara phongdoktona leirurabasu nupi oibigi ikai khumnaba mangan bikhrabe nupi masamakna ngasidi mahakpu nupi oibigi ikai khumnaba namduna mangan bikhre haina leibak miyam khangna phongdorok le loina na mahakpu namduna nupi oibigi ikai khumnaba mangan bikhiba kuki militant sing adu Manipur laingak na faduna ain gi oiba thabak laukhat pibada natana fasi tawduna sibagi dandi pibi yu haina fauba yamna thamoi sokna Manipur laingak amade miyam khangna phongdokkhre oiriba phibam asida praja section kaya dagi press ta phongdorokpagi matungina de kuki militant kharana namduna ikai khumnaba mangan bikhre haiba nupi masamakna phongdoroktuna leibak sara sanna khanglaba phawbada Manipur gi governor na ngasi phawba karigi damakta tuminna leisilibano paw asi hektawaga governor masamakna Churachandpur da chatuna fi thongdana khongoi nakhibe nupi ani adugi laifamda chatuna awa nungai wari sakhiba made ain gi oiba thabak sapchana lakhutkani haina phongdokhibagum kuki militant kharana namduna izat mangan bikhrabi mitai nupi asige mayumda ngasi phawba karigi chatuna awaba da saruk yadribano haibase leibak miyam gi wahang oire